ꯑꯩꯅ ꯄꯣꯛ ꯍꯧꯕꯩ ꯋꯥꯅꯤ ꯅꯛꯁꯜꯂ ꯌꯦꯡꯉꯒꯗꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯒꯠ ꯇꯒꯠ ꯇꯦꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯂꯥꯅ ꯊꯥꯞꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯃꯥꯟꯕꯩ ꯋꯥꯅꯤ ꯃꯁꯝ ꯑꯃ ꯎꯞꯁꯟꯕꯁꯤꯗ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯃꯥ ꯃꯀꯣꯛ ꯇꯥꯡꯉ ꯃꯔꯨꯒꯤ ꯀꯣꯛ ꯀꯣꯛꯄꯅꯦ ꯁꯝ ꯑꯃ ꯂꯩꯕꯤꯕꯅꯦ ꯑꯩꯅ ꯑꯗꯨ ꯎꯞꯄꯅꯦꯕ ꯃꯥꯏꯁꯦ ꯆꯤꯔꯥꯏ ꯖꯒꯥꯁꯦ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯧꯍꯧꯗꯗꯅ ꯎꯞꯅꯤꯡꯉꯥꯏ ꯁꯔꯨꯛ ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯏꯟꯁꯇꯥ ꯅꯨꯡꯁꯇꯥꯒ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏ ꯅꯨꯄꯤꯅꯤꯅ ꯏꯟꯁꯇꯥ ꯄꯥꯏꯕ ꯍꯩꯇꯦ ꯅꯪ ꯉꯔꯥꯡꯐꯥꯎꯗꯤ ꯏꯝꯐꯥꯜ ꯅꯨꯄꯤꯅ ꯌꯥꯝ ꯃꯨꯛꯈꯤꯗꯥꯏꯅꯦ ꯉꯁꯤꯗꯤ ꯗꯦꯜꯂꯤꯁꯤ ꯑꯃꯨꯛ ꯑꯈꯥꯛ ꯑꯔꯥꯎ ꯃꯈꯣꯟ ꯍꯦꯛꯇ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯣꯡꯕꯨ ꯈꯣꯡꯕ ꯂꯥꯎꯕ ꯂꯣꯏꯔꯦ ꯉꯁꯥꯏ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯜꯂꯝꯃꯦ ꯎꯐꯨꯟ ꯄꯨꯕ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯈꯥꯛꯄ ꯂꯥꯎꯕ ꯂꯝꯄꯥꯛ ꯑꯁꯤ ꯏꯁꯤꯡ ꯇꯨꯡꯉꯦ ꯑꯗꯨ ꯁꯤꯗꯩꯗ ꯉꯁꯤ ꯃꯑꯣꯡꯁꯦ ꯂꯦꯟ ꯌꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯃꯇꯨꯝꯁꯦ ꯑꯆꯧ ꯑꯆꯧꯕ ꯁꯤꯗ ꯊꯣꯏꯊꯣꯏꯒ ꯁꯤꯂꯥꯒꯗꯤ ꯌꯥꯝ ꯀꯤ ꯂꯩꯔꯦ ꯃꯈꯥꯗꯅ ꯃꯣꯏ ꯃꯌꯥꯡꯗꯤ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯤꯗꯕ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒꯅꯦ ꯅꯝꯃꯤꯁꯦ ꯑꯩꯒꯤ ꯃꯊꯛꯇꯨꯅ ꯀꯝꯗꯧꯔꯤꯕ ꯑꯗꯨ ꯌꯦꯡꯒꯦꯅ ꯀꯥꯈꯠꯂꯛꯏꯅꯤ ꯉꯔꯥꯡꯒꯤ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯦꯔꯣꯄ꯭ꯂꯦꯟꯒ ꯂꯣꯏ ꯀꯥꯏꯈꯤꯕꯅꯤ ꯗꯦꯜꯂꯤ ꯑꯩꯈꯣꯏ ꯁ꯭ꯔꯤꯅꯒꯔꯗꯒꯤ ꯗꯦꯜꯂꯤꯗ ꯄꯥꯏꯔꯛꯄ ꯇꯦꯛꯊꯗ꯭ꯔꯤꯕ ꯂꯣꯏꯅꯃꯛ ꯁꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯀꯩꯁꯨ ꯌꯥꯝ ꯇꯦꯛꯊꯕ ꯅꯠꯇꯦ ꯑꯩꯅ ꯁꯤꯗ ꯉꯔꯥꯡ ꯄꯨꯟꯕꯅꯦꯕꯀꯣ ꯁꯤꯗ ꯄꯨꯜꯂ ꯊꯝꯕꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯇꯠꯂꯝꯃꯦ ꯑꯗꯨꯝ ꯄꯣꯠꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯩꯗꯤ ꯉꯔꯥꯡ ꯁꯂꯥꯛ ꯁꯥꯔꯝꯃꯗ꯭ꯔꯥ ꯈꯟꯕꯅꯤ ꯁꯤꯒꯤ ꯀꯤꯕꯤꯕꯒꯁꯦ ꯄꯥꯏꯊꯣꯔꯛꯏꯁꯦ ꯉꯁꯤꯗꯩꯗ ꯑꯁꯤꯅ ꯀꯤꯕꯅꯤ ꯁꯤꯁꯦ ꯌꯦꯠꯁꯤꯟꯕꯤꯔꯝꯅꯕ ꯌꯦꯠꯁꯤꯟꯕꯤꯔꯦ ꯁꯤꯁꯤꯅ ꯂꯣꯏ ꯅꯥꯟꯊꯣꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯅꯍꯥꯟ ꯀꯔꯤꯅꯣꯝ ꯎꯠꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯌꯦꯡꯉꯣ ꯕꯥꯃꯁꯤꯒ ꯈꯥꯃꯦꯟꯁꯦ ꯃꯅꯥ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯕꯅꯤ ꯇꯤꯟ ꯇꯥ ꯂꯩꯔꯝꯃꯕ ꯑꯩꯗꯤ ꯇꯤꯟ ꯇꯥꯏꯌꯦꯗꯣ ꯈꯪꯗꯗꯅ ꯈꯥꯃꯦꯟꯁꯦ ꯍꯟꯗꯛꯇꯤ ꯄꯥꯟꯗ꯭ꯔꯦꯗꯅ ꯌꯦꯡꯉꯨꯔꯒ ꯃꯈꯥꯗ ꯍꯦꯛꯇ ꯇꯤꯟꯅ ꯌꯣꯝ ꯂꯩꯔꯝꯕꯅꯤ ꯀꯪꯕꯗꯧ ꯇꯧꯔꯒ ꯁꯤꯗ ꯄꯛꯄ ꯌꯥꯎꯔꯤꯕ ꯌꯥꯎꯔꯗꯤ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯑꯗ ꯇꯥꯕ ꯇꯤꯟꯗꯣ ꯑꯩ ꯑꯗꯨꯗꯨꯃ ꯃꯌꯥꯝꯗ ꯎꯠꯍꯧꯒꯦ ꯇꯧꯔꯒ ꯚꯥꯞ ꯑꯣꯏꯍꯧꯗꯗꯅꯀꯣ ꯇꯤꯟ ꯇꯥꯔꯝꯕꯗ ꯇꯨ ꯁꯤꯗꯩ ꯂꯩꯌꯦ ꯁꯤꯗ ꯎꯐꯨꯟ ꯃꯥꯟꯕ ꯇꯤꯟ ꯑꯃ ꯄꯛꯏꯁꯦ ꯁꯤ ꯇꯤꯟꯁꯤꯅ ꯍꯦꯛꯇ ꯄꯨꯂꯞ ꯄꯨꯝꯌꯣꯝ ꯌꯣꯝꯃꯦꯗꯅ ꯌꯣꯝꯃꯒ ꯑꯩꯁꯤ ꯃꯅꯥꯗ ꯊꯠꯂꯛꯀꯦꯕꯀꯣ ꯁꯤꯗꯩ ꯁꯤꯒꯤ ꯇꯤꯟꯁꯤꯅ ꯃꯈꯥꯒꯤ ꯃꯅꯥꯁꯦ ꯄꯨꯡꯌꯣꯝ ꯌꯣꯝꯃꯅꯦꯕ ꯌꯣꯝꯃꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯀꯪꯁꯤꯜꯂꯛꯄ ꯃꯥꯜꯂꯤꯁꯦ ꯃꯅꯥꯁꯦ ꯁꯤꯒꯤ ꯁꯔꯨꯛꯁꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯪꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯈꯥꯃꯦꯟꯁꯦ ꯍꯦꯛꯇ ꯂꯣꯏ ꯃꯅꯥꯁꯦ ꯆꯨꯞꯊꯣꯛꯑꯒ ꯅꯨꯡꯁꯥꯗ ꯀꯪꯕꯗꯧꯅ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒꯤ ꯁꯤꯒꯥꯁꯤ ꯂꯣꯏ ꯌꯥꯎꯔꯝꯃꯤꯅꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤꯒꯥꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔ ꯃꯥꯅꯦ ꯑꯄꯛꯄꯈꯩꯗ ꯂꯣꯛꯁꯨ ꯈꯔ ꯇꯧꯕ ꯑꯩꯁꯦ ꯑꯄꯛꯄꯈꯩꯗꯣ ꯑꯩꯅ ꯃꯅꯥꯗꯣ ꯂꯣꯏ ꯊꯥꯗꯠꯂꯦ ꯍꯤꯗꯥꯛ ꯀꯩꯅꯣ ꯅꯤꯝꯒ ꯀꯩꯅꯣꯒꯕꯨꯗꯤ ꯀꯥꯞꯄ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯐꯦꯡꯅꯕ ꯗꯦꯇꯔꯖꯦꯟꯗꯣ ꯗ꯭ꯔꯣꯞ ꯈꯤꯇꯪ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯔꯒꯕꯨꯗꯤ ꯀꯥꯞꯄꯅꯦꯕ ꯅꯤꯝ ꯐꯨꯠꯄꯒꯤ ꯃꯍꯤꯗꯨꯒ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯅꯥꯗꯣ ꯇꯥꯕ ꯍꯦꯟꯃꯜꯂꯝꯕꯒꯤ ꯑꯩꯅ ꯃꯈꯥꯗ ꯁꯨꯡ ꯌꯦꯡꯍꯧꯗ꯭ꯔꯕ ꯃꯅꯥꯗꯣ ꯂꯣꯏ ꯊꯥꯗꯠꯂꯦ ꯑꯣꯏꯒꯗ꯭ꯔꯥ ꯑꯅꯧꯕ ꯊꯥꯕꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯇꯝ ꯈꯤꯇꯪꯗꯤ ꯌꯦꯡꯈꯤꯒꯦ ꯈꯥꯃꯦꯟꯁꯦ ꯕꯥꯃꯁꯤꯀꯥꯁꯦ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯣꯏꯔꯒꯅ ꯑꯅꯧꯕ ꯑꯃꯨꯛ ꯍꯨꯜꯂ ꯊꯥꯕ ꯍꯥꯏꯗꯨꯅꯤ ꯁꯤꯠ ꯅꯥꯜꯂꯕꯅꯤ ꯃꯔꯤꯁꯦ ꯃꯄꯥꯟꯒ ꯂꯥꯛꯑꯝꯃꯕꯅꯤ ꯐꯖꯅ ꯑꯩꯅ ꯀꯔꯤꯅꯣ ꯍꯟꯗꯛꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯗꯅ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯤꯁꯨ ꯄꯥꯜꯂꯝꯗꯥꯏꯒꯤ ꯄꯣꯝꯃꯒ ꯍꯧꯔꯝꯕ ꯀꯥꯟꯗ ꯃꯊꯛꯇ ꯌꯦꯡꯕꯗꯗꯤ ꯈꯪꯗꯦꯕ ꯇꯤꯟ ꯇꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯅ ꯆꯥꯛꯊꯦꯛꯄꯗꯧꯅ ꯇꯧꯋꯦꯕ ꯁꯤ ꯀꯩꯅꯣꯗꯒ ꯃꯅꯥꯗꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯟꯗꯦꯝ ꯃꯅꯥꯗ ꯅꯨꯡꯁꯥꯅ ꯇꯧꯔꯤꯅꯦ ꯁꯤꯕꯨꯗꯤ ꯁꯤꯒꯤ ꯇꯥꯏꯞꯇ ꯃꯆꯦꯠ ꯀꯪꯉ ꯇꯧꯕꯗꯨꯗ ꯑꯩꯅ ꯅꯨꯡꯁꯥ ꯁꯥꯔ ꯃꯥꯅꯦꯅ ꯎꯔꯨꯝꯗꯒ ꯊꯥꯡꯖꯤꯟꯕꯤꯔꯤꯅꯤ ꯃꯈꯥꯗꯨꯗꯤ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗꯗꯅ ꯁꯨꯡꯌꯦꯡ ꯌꯦꯡꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯀꯣꯟꯅ ꯎꯔꯛꯄꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯇꯤꯟꯅ ꯌꯣꯝ ꯂꯩꯔꯝꯃꯦ ꯃꯣꯏꯗꯣ ꯀꯔꯤꯅꯣ ꯃꯣꯁꯦꯛ ꯚꯥꯏꯔꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯊꯦꯡꯅꯕꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯈꯥꯃꯦꯟ ꯃꯅꯥꯗ ꯇꯥꯕꯗ
ꯁꯤꯒꯤ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯤ ꯑꯅꯧꯕ ꯃꯈꯜꯅꯦꯅ ꯊꯥꯕꯅꯦ ꯃꯔꯨ ꯍꯨꯜꯂꯒ 3-4 ꯍꯧꯔꯝꯕꯗ ꯂꯣꯏ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯧꯔꯝꯃꯀꯥꯟ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯒ ꯁꯤꯁꯨ ꯑꯣꯏꯒꯗꯧꯔꯦ ꯑꯣꯏꯔꯣꯏꯗꯧꯔꯦ ꯌꯥꯝ ꯋꯥꯅꯗꯤ ꯑꯩꯅ ꯌꯣꯛꯈꯠꯅꯕꯗꯤ ꯍꯣꯠꯅꯔꯤꯕꯅꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯔꯥꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯃꯄꯥꯟ ꯈꯛ ꯁꯥꯠꯂ ꯑꯗꯨꯝ ꯇꯣꯛꯇꯣꯔꯤꯕ꯭ꯔꯥ ꯂꯣꯏ ꯀꯦꯜꯂꯒ ꯍꯥꯀꯨꯝꯗꯤ ꯁꯨꯝ ꯀꯥꯟꯁꯤꯗ ꯄꯥꯟꯕꯅꯦꯕꯀꯣ ꯎ ꯃꯣꯔꯣꯛ 11-12 ꯍꯦꯟꯅ ꯄꯥꯟꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯥꯀꯨꯝ ꯄꯥꯟꯕ ꯃꯇꯝꯗꯣ ꯍꯦꯟꯇꯣꯔꯛꯑꯦ ꯁꯨꯝ ꯀꯥꯟꯁꯤꯗꯗꯤ ꯁꯥꯗꯗꯅ ꯑꯃꯨꯛ ꯄꯥꯟ ꯉꯝꯈꯤꯗꯦꯕ ꯍꯥꯀꯨꯝ ꯑꯗꯣ ꯍꯟꯗꯛ ꯑꯣꯏꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯄꯥꯟ ꯈꯔꯕꯨꯗꯤ ꯂꯥꯛꯏ ꯑꯣꯏꯗ ꯇꯣꯔꯛꯑꯦ ꯄꯥꯝꯖꯔꯨꯕꯒꯤ ꯁꯨꯝ ꯊꯥꯕ ꯍꯥꯏꯗꯨꯅꯤ ꯄꯥꯟꯒꯗ꯭ꯔꯗꯤ ꯍꯟꯗꯛ ꯈꯜꯂꯒ ꯍꯥꯀꯨꯝ ꯄꯥꯟꯈꯤꯕ ꯃꯇꯝꯗꯨꯗꯤ ꯍꯦꯟꯇꯣꯛꯈ꯭ꯔꯦ ꯍꯥꯀꯨꯝꯗꯤ ꯃꯦ ꯍꯧꯒꯠꯂꯛꯄ ꯑꯗꯨꯋꯥꯏꯐꯥꯎꯗ ꯐꯖꯅ ꯄꯥꯟꯕꯅꯦꯕ ꯃꯍꯩ ꯌꯥꯜꯂꯒ ꯑꯦꯄ꯭ꯔꯤꯜ ꯂꯥꯁ ꯑꯗꯨꯋꯥꯏꯗꯩ ꯄꯥꯟꯕꯗꯨꯅ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦꯗꯅꯀꯣ ꯑꯗꯨꯐꯥꯎ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯃꯦ ꯖꯨꯟꯗꯗꯤ ꯁꯂꯥꯛ ꯁꯥꯈꯤꯕꯅꯦꯕ ꯁꯤꯁꯦ ꯁꯥꯃꯟꯕꯗꯨꯗ ꯑꯗꯣ ꯍꯟꯗꯛ ꯌꯦꯡ ꯇꯥꯔꯦ ꯅꯥꯄꯤ ꯐꯖꯕ ꯑꯃ ꯍꯧꯔꯛꯑꯦ ꯍꯟꯗꯛꯁꯤ ꯁꯟꯊꯤ ꯈꯤꯇꯪ ꯍꯥꯞꯄꯤꯔꯨꯕꯩꯅꯦꯕ ꯁꯟꯊꯤ ꯂꯩꯀꯨꯞ ꯈꯔ ꯍꯥꯞꯄꯨꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯅꯥꯄꯤꯁꯦ ꯃꯣꯏꯒꯤ ꯃꯦꯖꯤꯛ ꯒ꯭ꯔꯥꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯟ ꯄꯤꯖꯅꯕꯗꯣ ꯑꯗ ꯃꯊꯤꯗꯒꯤ ꯌꯥꯎꯔꯛꯄꯒꯤ ꯁꯟꯊꯤꯗꯒꯤ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯁꯤ ꯃꯄꯥꯟ ꯇꯤꯟ ꯇꯥꯔꯕ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯁꯤ ꯂꯣꯏ ꯀꯣꯟꯁꯤꯜꯂ ꯇꯧꯔꯤꯁꯦ ꯇꯤꯟ ꯇꯥ ꯃꯥꯜꯂꯦ ꯁꯤ ꯑꯇꯩꯅ ꯇꯧꯗꯦ ꯁꯤꯒꯤ ꯁꯔꯨꯛꯁꯦ ꯇꯤꯟ ꯇꯥ ꯃꯥꯜꯂꯦ ꯑꯇꯩ ꯃꯅꯥꯗꯤ ꯀꯩꯁꯨ ꯀꯩꯝ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯀꯣꯟꯅ ꯍꯣꯔꯦꯟ ꯌꯦꯡꯕꯤꯔꯒꯦ ꯁꯤꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯂꯩ ꯍꯛꯆꯥꯡꯁꯦ ꯍꯟꯗꯛ ꯈꯔ ꯉꯝꯗꯕꯒꯤ ꯑꯩ ꯀꯩꯝꯇ ꯌꯦꯡꯕꯤꯕ ꯁꯪꯗ꯭ꯔꯕꯅꯤ ꯁꯤ ꯃꯣꯔꯣꯛꯁꯤꯗꯤ ꯃꯄꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯥꯅꯦ ꯄꯔꯄꯜ ꯀꯂꯔꯒꯤ ꯃꯣꯔꯣꯛꯇꯨꯅꯦꯅ ꯑꯃꯈꯛ ꯊꯥꯕ ꯑꯩꯗꯤ ꯁꯤ ꯂꯣꯏ ꯇꯠꯊꯔꯝꯒꯗ꯭ꯔꯅ ꯌꯦꯡ ꯂꯥꯛꯄꯅꯦ ꯈꯟꯕꯁꯦ ꯈꯤꯇꯪꯗꯤ ꯁ꯭ꯋꯥꯏꯗ ꯂꯨꯝꯊꯔꯝꯃꯦ ꯑꯗꯨꯁꯨ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤ ꯃꯊꯛꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯨꯁꯦꯅ ꯀꯥꯈꯠꯂꯛꯄꯅꯤ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯀꯩꯝꯇ ꯕꯦꯔꯥ ꯀꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯆꯠꯂꯁꯦ ꯀꯣꯟꯅ ꯊꯕꯛ ꯇꯧꯔꯛꯄꯩꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯏꯁꯤꯡ ꯆꯨꯝꯊꯔꯝꯒꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯒꯦ ꯁꯧꯒ꯭ꯔꯤꯅ ꯃꯍꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯅꯝ ꯑꯍꯥ ꯆꯨꯒꯦ ꯆꯨꯔꯣꯏ ꯇꯣꯛꯎ ꯆꯥꯔꯦ ꯑꯩꯗꯤ ꯆꯥꯔꯦ ꯑꯩꯈꯣꯏꯗꯤ ꯅꯝꯃꯤꯅꯦ ꯕ꯭ꯂꯣꯛꯅꯦ ꯁꯧꯒ꯭ꯔꯤꯁꯦ ꯀꯨꯡꯖꯟꯅ ꯊꯝꯕꯅꯦꯕꯀꯣ ꯅꯨꯡꯁꯥ ꯀꯩꯅꯣ ꯇꯧꯕꯒꯤ ꯌꯥꯝ ꯁꯥꯕꯒꯤ ꯍꯌꯦꯡ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯁꯟꯗꯣꯛꯅ ꯇꯣꯉꯥꯟ ꯊꯝꯕꯤꯔꯅꯦꯕ ꯖꯨꯂꯥꯏ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯄꯨꯂꯞ ꯇꯥꯁꯜꯂ ꯊꯝꯕꯩꯅꯦ ꯁꯤꯗꯩꯗ ꯀꯨꯡꯁꯤꯜꯂ ꯂꯩꯔꯤꯁꯦ ꯁꯣꯝꯗ ꯌꯦꯟꯗꯦꯝꯁꯨ ꯁꯤꯗ ꯂꯩꯔꯤꯁꯦ ꯄꯨꯂꯞ ꯇꯥꯁꯜꯂ ꯊꯝꯕꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯥ ꯀꯪꯕꯒꯤ ꯆꯥꯡꯁꯦ ꯍꯦꯜꯂꯦꯕꯀꯣ ꯅꯨꯡꯁꯥ ꯁꯥꯕꯗꯨꯗ ꯑꯁꯤꯁꯤꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯛꯑꯣꯅ ꯁꯥꯟꯅꯕꯒꯤ ꯃꯥ ꯐꯥꯕ ꯂꯥꯛꯑꯣ ꯁꯦ ꯖꯨꯒꯤ ꯍꯦꯡꯉꯤꯁꯦ ꯐꯣꯇꯣ ꯑꯃ ꯅꯝꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯌꯨꯡꯅ ꯅꯝꯕꯤꯔꯛꯑꯣ ꯑꯝꯇ ꯀꯅꯥꯏ ꯐꯣꯇꯣꯅ ꯅꯝꯗꯣꯏꯁꯦ ꯑꯩꯒꯤꯅꯤ ꯀꯩꯅꯣ ꯅꯠꯇꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯅꯝ ꯑꯍꯥ ꯆꯨꯏ ꯑꯩꯈꯣꯏꯗꯤ ꯈꯔ ꯑꯗꯨꯗꯨꯒꯤ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯩ ꯍꯥꯏꯅ ꯍꯥꯏ ꯁꯧꯒ꯭ꯔꯤ ꯅꯠꯇꯦ ꯆꯨꯏꯗꯤ ꯅꯪꯅꯦ ꯁꯧꯒ꯭ꯔꯤꯗꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯍꯣꯏꯅꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯌꯥꯏꯕ ꯑꯥꯗꯅ ꯊꯣꯏꯊꯣꯏ ꯂꯩꯔꯦ ꯁꯤꯗꯅ ꯁꯤꯂꯥ ꯂꯩꯔꯦ ꯑꯁꯤꯗꯅ ꯊꯣꯏꯊꯣꯏ ꯑꯃ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯗꯅ ꯁꯤꯂꯥ ꯂꯩꯔꯦ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯇꯨꯇꯨ ꯁꯤꯗꯅ ꯊꯣꯏꯊꯣꯏ ꯂꯩꯔꯦ ꯁꯤꯗꯅ ꯁꯤꯂꯥ ꯂꯩꯔꯦ ꯅꯪꯒꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯥ ꯀꯩꯅꯣ ꯇꯧꯅꯤ ꯒꯨꯂꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯌꯦꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯅꯪꯒꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯒꯨꯂꯤ ꯆꯥꯗ꯭ꯔꯁꯨ ꯁꯤꯅ ꯐꯩꯌꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯤ ꯄꯥꯝꯖꯗꯦ ꯅꯪꯅ ꯄꯥꯝꯖꯗꯕꯗꯨꯅ ꯑꯩꯅ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯁꯦ ꯌꯥꯔꯦ ꯐꯦꯁꯕꯨꯛꯀꯤ ꯑꯝꯇ ꯅꯝꯃꯛꯑꯣ ꯇ꯭ꯋꯤꯇꯔꯗꯗꯤ ꯌꯥꯎꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯪ ꯏꯟꯁꯇꯥꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯇꯥꯒ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏ ꯅꯨꯄꯤꯅꯤꯅ ꯏꯟꯁꯇꯥ ꯄꯥꯏꯕ ꯍꯩꯇꯦ ꯅꯪ ꯉꯔꯥꯡꯐꯥꯎꯗꯤ ꯏꯝꯐꯥꯜ ꯅꯨꯄꯤꯅ ꯌꯥꯝ ꯃꯨꯛꯈꯤꯗꯥꯏꯅꯦ ꯏꯟꯁꯇꯥ ꯄꯜꯂꯨꯕꯗꯩ ꯂꯋꯥꯏ ꯅꯨꯄꯤ ꯑꯣꯟꯈ꯭ꯔꯦ ꯉꯁꯥꯏꯗꯤ ꯏꯝꯐꯥꯜ ꯅꯨꯄꯤꯅꯦꯅ ꯊꯤ ꯃꯨꯛꯑꯝꯕꯅꯦ ꯀꯥꯈꯠꯂꯛꯄꯐꯥꯎꯗ ꯃꯥ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏꯅꯦ ꯌꯥꯔꯦ ꯁꯧꯒ꯭ꯔꯤꯁꯦ ꯍꯦꯛꯄ ꯂꯣꯏꯈꯤꯗꯣꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃꯛꯑꯣ ꯍꯥꯏꯔꯒ ꯊꯥꯔꯛꯑꯣ ꯉꯔꯥꯡ ꯀꯩꯅꯣꯗꯒꯤ ꯃꯃꯥ ꯇꯧꯒꯦ ꯁꯤꯗꯤ ꯑꯗꯨꯁꯨ ꯂꯣꯏ ꯌꯣꯝꯁꯤꯟꯒꯦ ꯂꯣꯏꯅꯃꯛ ꯊꯥꯖꯤꯟꯒꯗꯕꯅꯤ ꯃꯔꯥ ꯌꯥꯝ ꯌꯥꯎꯒꯦ ꯅꯪ ꯊꯥꯕ ꯍꯩꯔꯣꯏ ꯍꯩꯔꯣꯏ ꯍꯥꯏꯔꯗꯤ ꯉꯔꯥꯡ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯃꯍꯥꯔꯅꯤ ꯄꯥꯔꯛꯇꯒꯤ
ꯊꯣꯏꯊꯣꯏꯁꯨ ꯁꯤ ꯍꯥꯏ ꯑꯌꯥꯝꯕ ꯊꯥꯕꯒꯤ ꯈꯜꯂ ꯂꯩꯔꯛꯏꯅꯤ ꯆꯥꯕꯒꯤ ꯂꯩꯔꯛꯄ ꯅꯠꯇꯦꯗ ꯊꯥꯕꯒꯤ ꯈꯜꯂ ꯂꯩꯔꯛꯄꯅꯦ ꯑꯩꯈꯣꯏ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯔꯝꯕꯗꯨ ꯀꯪꯉꯒ ꯂꯣꯏ ꯁꯤꯖꯟꯈꯤꯕ ꯑꯃꯈꯛ ꯃꯆꯥ ꯑꯃꯈꯛ ꯍꯧꯔꯤꯕ ꯃꯄꯥ ꯂꯥꯛꯑꯒ ꯅꯍꯥꯟꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯈꯛ ꯍꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯌꯨꯝꯗꯩ ꯃꯔꯥ ꯍꯥꯄꯛꯄꯗ ꯑꯗꯨꯒ ꯐꯅꯌꯥꯝ ꯆꯥꯎꯅ ꯍꯧꯋꯦ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯐꯖꯕꯗꯤ ꯃꯌꯥꯝ ꯌꯥꯍꯧꯋꯦꯕꯀꯣ ꯃꯔꯥ ꯌꯥꯎꯗꯕ ꯑꯩꯈꯣꯏꯗꯤ ꯃꯔꯥ ꯈꯔ ꯌꯥꯎꯕ ꯌꯦꯡꯉꯒ ꯂꯩꯔꯛꯄꯅꯦꯗ ꯃꯥꯒꯤ ꯀꯩꯅꯣ ꯁꯥ ꯃꯔꯣꯏꯁꯦ ꯆꯥꯅꯅꯕꯒꯤ ꯂꯩꯔꯛꯄ ꯅꯠꯇꯦ ꯁꯪꯒꯣꯝ ꯑꯁꯤ ꯊꯛꯇꯣꯛꯎꯔꯣ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯊꯥꯕꯗ ꯈꯪꯕ ꯅꯄꯥꯛꯄꯤꯁꯦ ꯆꯥꯔꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯆꯥ ꯊꯥꯗꯣꯛꯑꯒꯕꯨꯗꯤ ꯍꯧꯋꯤꯗꯅ ꯑꯗꯨ ꯅꯠꯇꯕ ꯃꯥꯏꯁꯨ ꯃꯄꯥꯟ ꯁꯥꯠꯄꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯨꯟꯕ ꯌꯥꯕ꯭ꯔꯥ ꯃꯄꯥꯟꯗꯨ ꯂꯧꯔꯒ ꯃꯔꯨ ꯂꯣꯛꯑꯒ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯅꯥꯀꯨꯞꯄꯤꯗꯗꯤ ꯂꯤꯍꯜꯂꯒ ꯃꯥꯏ ꯃꯔꯨ ꯍꯨꯟꯕ ꯌꯥꯕꯅꯦꯅ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤ ꯑꯃ ꯁꯣ ꯅꯥꯀꯟꯒꯤꯁꯦ ꯑꯩꯈꯣꯏ ꯂꯦꯟꯗꯅ ꯊꯝꯃꯕꯅꯦꯕ ꯁꯤ ꯃꯁꯨꯡ ꯂꯦꯜꯂꯔꯣꯏꯕ ꯑꯗꯨꯒ ꯃꯔꯨ ꯂꯧꯒꯦꯅ ꯑꯗꯣ ꯅꯄꯥꯛꯄꯤꯁꯤꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯁꯤꯃꯗꯤ ꯅꯄꯥꯛꯄꯤ ꯃꯔꯨ ꯂꯧꯕꯁꯦ ꯑꯩ ꯑꯃꯨꯛꯇꯗꯤ ꯈꯪꯉꯛꯇꯦꯕꯀꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯊꯥꯕꯗ ꯑꯗꯨꯝ ꯅꯥꯀꯨꯞꯄꯤꯁꯨ ꯈꯪꯉꯛꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯅꯥꯀꯨꯞꯄꯤꯁꯨ ꯈꯪꯉꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯗꯣ ꯅꯄꯥꯛꯄꯤꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯨꯝꯗꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯅꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯏꯪꯉꯤꯉꯩꯁꯤꯗ ꯃꯔꯨꯗꯣ ꯂꯧꯁꯤꯜꯂꯨꯔꯒ ꯍꯧꯖꯤꯛꯗꯤ ꯅꯠꯇꯕ ꯏꯪꯕ ꯃꯇꯝ ꯐꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏ ꯃꯄꯥꯟ ꯁꯥꯠꯂꯛꯄꯈꯩꯗꯣ ꯑꯗꯨ ꯃꯔꯨ ꯂꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯨꯟꯖꯕ ꯌꯥꯏꯗꯅ ꯌꯨꯝꯗꯒꯤ ꯆꯥꯔꯥ ꯀꯧꯗ꯭ꯔꯁꯨ ꯏꯁꯥꯅ ꯂꯣꯛꯆꯔꯗꯤ ꯊꯥ ꯌꯥꯇꯥꯔꯗꯤ ꯂꯦꯝ ꯄꯥꯅ ꯊꯥꯅꯤꯡꯕ ꯃꯑꯣꯡꯗ ꯊꯥꯕ ꯌꯥꯏ ꯃꯤꯉꯣꯟ ꯌꯨꯝꯗꯒꯤ ꯑꯗꯨ ꯍꯪꯅꯗ꯭ꯔꯦ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯍꯪꯅꯗ꯭ꯔꯦ ꯑꯗꯣ ꯌꯥꯝꯃꯗꯤ ꯊꯥꯅꯤꯡꯕꯗ ꯄꯦꯟꯅ ꯊꯥꯕ ꯌꯥꯔꯦ ꯅꯥꯀꯨꯞꯄꯤꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯨꯃꯗꯤ ꯌꯥꯝꯅ ꯕꯦꯁ ꯃꯥꯅꯤ ꯍꯥꯟꯅ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯤꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯁꯤ ꯊꯥꯕ ꯈꯣꯠꯄ ꯍꯪꯒꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯁꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯧꯕꯗꯨꯗ ꯈꯤꯇꯪ ꯅꯥꯀꯟ ꯑꯣꯏꯅꯕꯅ ꯄꯥꯝꯕꯤ 5-6 ꯈꯛ ꯆꯥꯏꯁꯟꯕꯅꯦꯕꯀꯣ ꯂꯣꯠꯅ ꯊꯥ ꯂꯩꯔꯝꯃꯦ ꯁꯤ ꯁꯤꯂꯥꯕꯨ ꯈꯪꯄꯣꯠꯇꯦ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯊꯥꯒꯦꯅ ꯊꯥꯕ ꯅꯠꯇꯕ ꯃꯔꯨꯝ ꯑꯣꯏꯔꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯤꯡꯅꯕꯅ ꯑꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯪꯒꯥꯝꯅ ꯙꯃꯥ ꯐꯒꯠꯂꯦ ꯊꯣꯏꯊꯣꯏ ꯅꯪ ꯇꯧꯒꯅꯣ ꯅꯍꯤ ꯇꯧꯕ ꯌꯥꯗꯦ ꯀꯔꯤ ꯍꯦꯛꯇꯣꯏꯅꯣꯗꯣ ꯅꯪ ꯈꯪꯉꯣꯏ ꯍꯥꯏꯕ ꯁꯤ ꯀꯩꯅꯣ ꯄꯥꯝꯕꯤꯗ ꯆꯥꯎꯈꯠꯅꯕꯅ ꯃꯅꯥ ꯍꯦꯛꯇꯣꯛꯏꯅꯦ ꯑꯩꯗꯤ ꯍꯪꯒꯥꯝꯁꯦ ꯅꯣꯏ ꯆꯝꯊꯣꯡ ꯑꯗꯨ ꯑꯩ ꯀꯌꯥ ꯂꯥꯏꯛ ꯇꯧꯗꯦꯕ ꯉꯥꯒ ꯇꯧꯔꯒꯅ ꯆꯥꯅꯤꯡꯉꯦꯕ ꯉꯥꯒ ꯊꯣꯡꯉ ꯆꯥꯕꯁꯦ ꯆꯥꯕ ꯊꯛꯄꯁꯦ ꯅꯪꯁꯦ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯍꯩꯒꯟꯗꯦ ꯀꯃꯥꯏꯅ ꯆꯥꯅꯤ ꯑꯗꯣ ꯀꯔꯝꯕꯅ ꯈꯔ ꯍꯥꯎꯅꯤ ꯀꯥꯏꯗꯣ ꯑꯩꯗꯤ ꯑꯍꯥꯎꯕꯗꯤ ꯈꯔ ꯍꯩꯌꯦ ꯍꯥꯎꯇꯕꯗꯗꯤ ꯍꯥꯏꯕꯩꯗꯤ ꯑꯩꯅ ꯆꯥꯕ ꯌꯥꯒꯗꯕ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝꯒꯤ ꯃꯆꯤꯟꯗꯗꯤ ꯆꯥꯕ ꯌꯥꯗꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯆꯤꯟꯗꯗꯤ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯅꯤ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯃꯅꯥꯈꯩꯗꯨ ꯂꯣꯏ ꯊꯥꯗꯠꯂꯦ ꯊꯥꯗꯠꯂꯒ ꯍꯧꯖꯤꯛꯁꯦ ꯍꯪꯒꯥꯝ ꯃꯔꯨꯝꯁꯤꯗ ꯁꯤꯗꯩꯗ ꯁꯪꯉ ꯂꯩꯌꯦ ꯃꯆꯩ ꯂꯩꯔꯤꯁꯦ ꯁꯤ ꯊꯥꯖꯤꯜꯂꯤꯅꯦ ꯁꯤ ꯎꯗ꯭ꯔꯕ ꯁꯤꯗꯁꯨ ꯂꯩꯔꯤꯁꯦ ꯁꯤ ꯑꯃꯅꯤ ꯊꯥꯖꯤꯜꯂꯦ ꯀꯩꯁꯨ ꯌꯥꯝꯅ ꯆꯟꯕ ꯅꯠꯇꯦ 6-7 ꯈꯛꯇꯅꯦ ꯃꯆꯥ ꯁꯤꯖꯤꯃꯒ ꯊꯥꯖꯤꯜꯂꯦ ꯁꯤꯗ ꯁꯪꯉ ꯂꯩꯔꯤꯁꯦ ꯁꯤꯗꯒ ꯂꯩꯔꯦ ꯁꯤꯁꯤꯃꯒ ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗꯕꯨꯗꯤ ꯌꯨꯝꯗꯩ ꯊꯥꯕꯤꯔꯅꯦꯕ ꯄꯥꯝꯕꯤ ꯈꯔ ꯑꯃꯨꯛ ꯌꯨꯝꯗꯗꯤ ꯄꯩꯒꯩ ꯍꯧꯔꯤ ꯏꯃꯥꯅ ꯑꯋꯥ ꯐꯗꯤꯒꯣꯝꯗꯗ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯇꯨꯅꯤꯡꯈꯣꯛꯀ ꯐꯨꯛꯇꯠꯄꯕꯨ ꯉꯝꯗ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯄ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗꯗꯤ ꯄꯤꯔꯛꯑꯅꯤ ꯑꯗꯨꯐꯥꯎꯒꯤ ꯃꯃꯥꯡꯒꯤꯗ ꯁꯨꯝ ꯊꯥꯅꯤꯡꯕꯒꯤ ꯄꯥꯝꯕꯤ 3-4ꯗ ꯑꯣꯏꯔꯁꯨ ꯍꯧꯔꯗꯤꯅ ꯑꯃꯨꯛ ꯃꯨꯅꯤꯀꯥꯗꯒꯤ ꯀꯩꯅꯣꯗ ꯂꯩꯔꯛꯏꯅꯦ ꯂꯨꯄꯥ 50 ꯄꯤꯕ ꯄꯦꯀꯦꯠ 50 ꯅꯠꯇꯦ 50ꯅꯤꯀꯣ 50 ꯄꯤꯕ ꯄꯦꯀꯦꯠ ꯃꯆꯥꯗꯣ ꯃꯨꯅꯤꯀꯥ ꯍꯥꯏꯌꯦ ꯃꯍꯥꯔꯅꯤꯕꯥꯒꯇꯒꯤ ꯄꯦꯀꯦꯠ ꯆꯥꯎꯔꯝꯒꯅꯤꯌꯦ ꯃꯥꯅ ꯐꯩꯌꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥꯟꯅꯕ ꯂꯥꯛꯑ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯨꯗꯗꯤ 50ꯗ ꯂꯩꯔ ꯀꯩꯗꯧꯔꯨꯅꯤ ꯍꯟꯗꯛ ꯅꯣꯡ ꯆꯨꯕꯗꯩꯗꯤ ꯇꯤꯟ ꯇꯥꯔꯝꯕꯗꯣ ꯈꯔ ꯀꯣꯛꯇ꯭ꯔꯣ ꯐꯒꯠꯂꯛꯑꯦ ꯈꯔ ꯁꯤꯒꯤ ꯆꯥꯔꯥ ꯌꯦꯡꯉꯣ ꯃꯅꯥ ꯑꯃꯐꯥꯎ ꯎꯔꯨꯗꯕꯗꯣ
ꯆꯔꯥꯒꯤꯅꯦ ꯊꯥꯕꯁꯦ ꯍꯥꯟꯅ ꯂꯣꯏ ꯆꯥꯊꯣꯛꯑꯕꯅꯤ Sikari tinu nga Handang thang haro. Pani ro da hakde. Asi pan iron doi ni ko. Ngarang Pan iron ba di dum chai mar ta. Thangjing ga pan ga pulaga pan ga thangjing ga iron ba gai do. Squid hei cha da ba. Sahi nang te cha dri ba. Sida la am du za da na. Oh sida la ga. Na te sida la koi wa na te. Shimla da urju amma da urju Manipur da tho cha bu ju ai di kui re cha da ba thok pa matam cha na da ba ge. Thangjing matam da thok tam ni na ba. Ai di lak badai di za dre hai ta. Yum palak badai na te. Yum pandring ai di chahi kya surage do khangdre ba pan ga thangjing iron ba. Pan ngak ta ga sum lai iron ba du di lon ba. Pan ga thangjing ge iron ba kai du di sahi je ai ne. Sahi je manga sure tara sure je ai kaw re ba du ki matik sang ba ge. Nang ahan no re ba. Ya dre ba nang. Andi oi dri da chai tranga. Ku ya dre ba. Mayam ni chi kya thena yi na bu kal ni am tu ba. Sila Han bo ram de la. hanbo oiram de nang na halle khang da bra na ga. Mi mayam na ne. Ai na halle na khang bu gi chi han bo ram ni ha ba. Ai gi wa khan da di nang na han ba ne na khalla ga khang irana. Nang hadi thap ni yeng da ngang man wan nak sala ga di namai gi khui khui ra nang na han oi de. Aina pok hoboi wani naksali yang ga di mai je khoi angang macha ta ga ti e ko aga silana thapni yang bada angang man bai wani masam ma option baji da aga ma aseng badi ma kok tang maru gi kok kok ne samam nei bi ne ina uppne wai sirai jaga je lai bade koina bap ta hok da na upningai saru yok da ba mayang week am the same biro mamangi saru ke mamangi saru ke asmaina da nungsitta di bai tupi upte ya de kai no natra kana sammaton maton je nung macha khra ki ba pai to ki de na yan da na koi nupa in da kai misi yan ba dumai ngasi di pan ga thangjing ga iron ba isai am lai bani mandana da won natte adu mamangi ari bani aina hai isai ji de nangi duna chako nang duna chako gi ningo chako ro kai no olen ga deni ga yaw da adu da chairau bani ni ta bu do nang hai do khange ba ngasi de injang haurani khubi chi khai bi yaw ni ta bu do adu na ta ba ai hai jina kaino ga devla ga kaino ga sakpo ne kari bo hamom na ba mane sem nang je 60 ki timing na ina 90s ki timing tamo kai ino mana saura chakri je hai adu ga kaino na hamom na bana sel kun devla na masan pi sai ba ai dialogue tu da moi ni ne saktai je masan ga mabung ga sakpai mong ne ba mana ma je saura chakri je kai gino na hangba aga kaino na hamom na ma na adu buro ha ga nana mana thong ba injang ta chong na hauk te hai ru da gen nana ma ki kaino isai da afau bi sai ne ba na ang sahi de aina handora mana 60s ki aina 90s ki wakhan ki wani ko